ngasi tarawih namasi ada tauba haurani aduga sehri charaga hayeng dagi roza henba hauragani ramzan tha si lakpa matamda aikoina chabagi tha ama oina ohendaba atopa tha singdagi ramzan gi tha sina hena kharcha yamna henba chabadasu thongbadasu ohenba aduna maram oiraga roza gi pandam manghana nabagi lambi du ohenba fatte roza gi sehri hawgali mi haiduna fajr gi namaz kaza oiraga tumaga laithokpa sugumba tawroidaba thabak kaya ama aikoida aikoigi irakta yaudaba nate madu tasengna yaurojabani alhamdulillah alhamdulillah ahlihi wassalatu li ahliha amma ba'd فأعوذ بالله من الشيطان الرجيم بسم الله الرحمن الرحيم شهر رمضان الذي أنزل فيه القرآن إلى آخر آية صدق الله العظيم وقال النبي صلى الله عليه وسلم من صام رمضان إيمانا واحتسابا غفر له ما تقدم من ذنبه أو كما قال عليه الصلاة والسلام الله تعالى أيكويدا يامنا مسلمان مروينا مسلمان أيكويدا مكتدي يامنا مرويبا أدوغبا تاما أتوبا سيناسو ريساكين تا هاينا خنبا سيغي تاسي مسلمان أيكويدا مكتدي يامنا مرويبا أمسون هينمينريبا إليسا كودينما هينمينريبا ذاتي كودينما كي ويناسو يامنا مينونسيغي تا أما وينا لوهنينغي مسيغي ماري لينانا أينا وفم كتن تمزاجي ꯊꯥꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯤꯅꯨꯡꯁꯤꯒꯤ ꯊꯥꯅꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇ ꯀꯔꯝꯅ ꯄꯨꯟꯁꯤ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯅꯈꯣꯏ ꯀꯔꯝꯅ ꯗꯨꯅꯤꯌꯥꯁꯤꯗ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯅꯅꯕꯒꯤ ꯍꯦꯛ ꯂꯦꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯔꯝꯖꯥꯟꯒꯤ ꯊꯥ ꯑꯁꯤ ꯍꯥꯏꯅꯤꯡꯉꯤ ꯉꯁꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯂꯪꯖꯈꯤꯕ ꯄꯥꯞ ꯀꯌꯥꯕꯨ ꯆꯥꯝꯊꯣꯛꯅꯅꯕꯒꯤ ꯁꯦꯡꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯒꯤ ꯏꯐꯝꯗ ꯈꯨꯗꯣꯜ ꯀꯌꯥ ꯄꯤꯅꯕꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯜꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯔꯝꯖꯥꯟꯨꯜ ꯃꯨꯕꯥꯔꯛ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯄ ꯈꯨꯗꯣꯜ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯊꯥ 11 ꯆꯨꯞꯅ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯀꯌꯥ ꯊꯨꯒꯥꯏꯔꯒ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕ ꯑꯜꯂꯥꯍꯅ ꯌꯥꯗꯕ ꯑꯜꯂꯥꯍꯅ ꯄꯥꯝꯗꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯂꯪꯖꯈꯤꯕ ꯇꯧꯈꯤꯕ ꯏꯔꯥꯜ ꯈꯨꯗꯤꯡꯃꯛꯇꯨ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯂꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥ ꯃꯧꯀꯥ ꯑꯃ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯄ ꯇꯥꯟꯖꯥ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯔꯝꯖꯥꯟ ꯊꯥ ꯑꯁꯤꯅ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯄꯤ ꯀꯔꯝꯕ ꯃꯦꯁꯦꯖꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯩꯈꯣꯏꯁꯤ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯗꯦ ꯔꯝꯖꯥꯟ ꯊꯥ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖ ꯑꯃ ꯄꯤ ꯀꯔꯝꯕ ꯃꯦꯁꯦꯖ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯤ ꯃꯗꯨ ꯀꯔꯝꯅ ꯈꯪꯍꯜꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯅꯣꯡꯃ ꯆꯥꯔꯒ ꯅꯤꯅꯤ ꯆꯥꯅ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯊꯪꯅ ꯆꯥꯕ ꯐꯪꯗꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯀꯌꯥ ꯑꯃ ꯂꯩꯍꯜꯂꯤ ꯑꯗꯨ ꯈꯨꯗꯤꯡꯃꯛꯇꯨ ꯂꯩꯍꯟꯗꯅꯕꯒꯤ ꯂꯥꯏꯔꯕꯁꯤꯡꯅ ꯀꯔꯝꯅ ꯆꯥꯗꯅ ꯂꯦꯟꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯥ ꯑꯃ ꯆꯨꯞꯅ ꯔꯣꯖꯥ ꯍꯦꯜꯍꯜꯂꯒ ꯆꯔꯥ ꯍꯦꯜꯍꯜꯂꯒ ꯂꯥꯏꯔꯕꯁꯤꯡꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗꯨ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡ ꯆꯥꯕ ꯐꯪꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯈꯪꯅꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ ꯃꯁꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯁꯤ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯅꯕꯒꯤ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯗꯕꯅꯤꯀꯣ ꯍꯥꯏꯕꯁꯤ ꯈꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯕꯤꯕ ꯄꯔꯥ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤ ꯑꯜꯂꯥꯍꯒꯤ ꯑꯗꯨꯒꯨꯝꯕ ꯔꯍꯃꯠꯀꯤ ꯊꯥꯅꯤ ꯍꯥꯏ ꯃꯤꯅꯨꯡꯁꯤꯒꯤ ꯊꯥꯅꯤ ꯍꯥꯏ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯔꯍꯃꯠꯁꯤꯡ ꯍꯩꯊꯕꯤ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯌꯦꯡꯕꯤ ꯑꯜꯂꯥꯍꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯊꯥꯗ ꯄꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯅꯕꯤ ꯑꯩꯅ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯈꯜꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯇꯥꯔꯕꯗꯤ ꯂꯨꯄꯥ ꯑꯃ ꯃꯇꯦꯡ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ 100 ꯃꯇꯦꯡ ꯇꯧꯕꯤꯕꯒꯤ ꯃꯍꯩ ꯑꯜꯂꯥꯍꯅ ꯁꯋꯥꯕ ꯄꯤꯅꯕꯤꯒꯅꯤ ꯑꯗꯨꯒ ꯔꯝꯖꯥꯟꯨꯜ ꯃꯨꯕꯥꯔꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯁꯧꯗꯤ ꯑꯔꯕꯇ ꯉꯔꯥꯡ ꯊꯥ ꯌꯦꯡꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯔꯣꯖꯥ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯁꯦꯍꯔꯤ ꯆꯥꯔꯒ ꯉꯁꯤ ꯅꯨꯡꯊꯤꯟꯗꯒꯤ ꯃꯣꯏ ꯔꯣꯖꯥ ꯊꯝꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯜꯂꯥꯍꯅ ꯄꯨꯟꯁꯤ ꯄꯤꯕꯤꯕ ꯇꯥꯔꯕꯗꯤ ngasi tha yengaga tha urabagi matungda aikoi su ngasi dagi tarawih namasi ada tauba haurani aduga sehri charaga hayeng dagi roza henba hauragani numit adu phawbusu aikoi punamak punsi bibiduna Allah na mapung phana aikoi roza henba ngambagi tawfik pinabibo oisanu aduga roza gi pandam di aikoi
ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯕꯨ ꯐꯥꯖꯜꯂꯒ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯜꯂꯒ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯑꯃꯁꯨꯡ ꯊꯥ 13 ꯆꯨꯞꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏꯅ ꯇꯧꯅꯔꯝꯕ ꯈꯨꯗꯤꯡꯃꯛꯇꯨ ꯑꯜꯂꯥꯍ ꯃꯄꯨ ꯑꯆꯧꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯂꯩ ꯍꯥꯏꯔꯤꯕ ꯃꯄꯨ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯁꯤ ꯄꯨꯟꯁꯤ ꯍꯤꯡꯒꯗꯝꯃꯤ ꯍꯥꯏꯕꯒꯤ ꯍꯩꯅꯕꯤꯗꯨ ꯂꯩꯅꯅꯕꯒꯤ ꯁꯕꯛ ꯂꯦꯁꯟ ꯑꯃ ꯑꯩꯈꯣꯏꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯄꯤꯕꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯑꯜꯂꯥꯍꯗ ꯑꯩꯅ ꯂꯪꯖꯈꯤꯕ ꯒꯨꯅꯥ ꯈꯨꯗꯤꯡꯃꯛꯇꯨ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯍꯧꯅꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤ ꯋꯥꯈꯜ ꯇꯧꯍꯧꯕ ꯑꯩꯅ ꯂꯪꯖꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯀꯣꯛꯄꯤꯕꯒ ꯂꯣꯏꯅꯅ ꯑꯜꯂꯥꯍ ꯏꯗꯀꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯒꯨꯅꯥꯍꯗꯒꯤ ꯄꯥꯛ ꯁꯥꯞ ꯑꯣꯏꯔꯒ ꯑꯜꯂꯥꯍꯒꯤ ꯑꯆꯥꯟꯕ ꯕꯟꯗꯥ ꯑꯃꯁꯨꯡ ꯕꯟꯗꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯄꯨꯟꯁꯤ ꯍꯤꯡꯅꯅꯕꯒꯤ ꯅꯤꯌꯝꯗꯨ ꯊꯥ ꯑꯁꯤꯃꯗ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯉꯝꯅꯅꯕꯒꯤ ꯋꯥꯈꯜꯗꯨ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯃ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯔꯝꯖꯥꯟ ꯊꯥ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯥꯕꯒꯤ ꯊꯥ ꯑꯃ ꯑꯣꯏꯅ ꯑꯣꯏꯍꯟꯗꯕ ꯑꯇꯣꯞꯄ ꯊꯥꯁꯤꯡꯗꯒꯤ ꯔꯝꯖꯥꯟꯒꯤ ꯊꯥꯁꯤꯅ ꯍꯦꯟꯅ ꯈꯔꯆꯥ ꯌꯥꯝꯅ ꯍꯦꯟꯕ ꯆꯥꯕꯗꯁꯨ ꯊꯣꯡꯕꯗꯁꯨ ꯑꯣꯏꯍꯟꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯖꯥꯒꯤ ꯄꯥꯟꯗꯝ ꯃꯥꯡꯍꯟꯅꯅꯕꯒꯤ ꯂꯝꯕꯤꯗꯨ ꯑꯣꯏꯍꯟꯕ ꯐꯠꯇꯦ ꯔꯣꯖꯥꯒꯤ ꯄꯥꯟꯗꯝꯗꯤ ꯊꯃꯣꯏꯒꯤ ꯏꯟꯗ꯭ꯔꯤꯒꯤ ꯑꯄꯥꯝꯕ ꯂꯣꯠꯁꯜꯂꯒ ꯑꯜꯂꯥꯍꯒꯤ ꯕꯟꯗꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯈꯨꯌꯥꯗ ꯂꯩꯔꯒ ꯑꯩꯅ ꯂꯪꯖꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯀꯣꯛꯍꯧꯅꯅꯕ ꯍꯣꯠꯅꯕꯅꯤ ꯔꯣꯖꯥ ꯍꯦꯜꯍꯜꯂꯤꯁꯤ ꯆꯔꯥ ꯁꯤꯜꯍꯜꯂꯤꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯟꯗ꯭ꯔꯤꯒꯤ ꯑꯄꯥꯝꯕꯗꯨ ꯐꯥꯖꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯊꯥꯗꯒꯤ ꯍꯦꯟꯅ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯕ ꯊꯣꯡꯕꯗ ꯍꯦꯟꯅ ꯈꯔꯁ ꯇꯧꯍꯜꯂꯒ ꯏꯟꯗ꯭ꯔꯤꯒꯤ ꯑꯄꯥꯝꯕ ꯃꯨꯠꯊꯠꯄꯒꯤ ꯃꯍꯨꯠꯇ ꯏꯟꯗ꯭ꯔꯤꯒꯤ ꯑꯄꯥꯝꯕ ꯍꯦꯟꯅ ꯊꯣꯏꯅ ꯍꯥꯞꯀꯠꯄꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯍꯟꯕꯁꯤꯁꯨ ꯐꯠꯇꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯜꯂꯥꯍꯒꯤ ꯑꯆꯥꯟꯕ ꯑꯗꯨꯒꯨꯝꯕ ꯕꯟꯗꯥ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯊꯥ ꯑꯁꯤꯃꯗ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅ ꯀꯔꯤꯅꯣ ꯇꯧꯒꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯔꯣꯖꯥ ꯊꯝꯅꯅꯕ ꯋꯥꯈꯜ ꯇꯧꯍꯧꯁꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯔꯣꯖꯥ ꯊꯝꯕ ꯍꯥꯏꯕꯒꯤ ꯃꯇꯂꯕꯇꯤ ꯀꯔꯤꯅꯣ ꯄꯨꯛ ꯈꯛꯇ ꯆꯤꯟ ꯈꯛꯇ ꯔꯣꯖꯥ ꯊꯝꯕ ꯅꯠꯇꯕ ꯆꯤꯟꯗ ꯉꯥꯡꯉꯣꯏꯗꯕ ꯊꯕꯛꯁꯨ ꯉꯥꯡꯗꯕ ꯃꯤꯠꯅ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯕ ꯊꯕꯛꯇꯨ ꯃꯐꯝꯗꯨꯗ ꯌꯦꯡꯉꯨꯗꯕ ꯈꯨꯠꯅ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯈꯨꯠꯅ ꯄꯥꯏꯔꯨꯗꯕ ꯁꯤꯒꯤ ꯋꯥꯈꯜꯁꯤ ꯑꯩꯈꯣꯏ ꯊꯝꯐꯝ ꯊꯣꯛꯏ ꯔꯣꯖꯥ ꯍꯦꯜꯂꯤꯃꯤ ꯍꯥꯏꯗꯨꯅ ꯔꯣꯖꯥꯗꯤ ꯍꯦꯟꯕ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯃꯇꯝ 5ꯒꯤ ꯅꯃꯥꯖ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅ ꯄꯥꯡꯊꯣꯛꯇꯕ ꯔꯣꯖꯥꯒꯤ ꯁꯦꯍꯔꯤ ꯍꯧꯒꯠꯂꯤꯃꯤ ꯍꯥꯏꯗꯨꯅ ꯐꯖꯔꯒꯤ ꯅꯃꯥꯖ ꯀꯖꯥ ꯑꯣꯏꯔꯒ ꯇꯨꯝꯃꯒ ꯂꯩꯊꯣꯛꯄ ꯁꯤꯒꯨꯝꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯗꯨ ꯇꯁꯦꯡꯅ ꯌꯥꯎꯍꯜꯂꯣꯏꯗꯕꯅꯤ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯂꯤꯕ ꯔꯍꯃꯠ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯍꯃꯠꯇꯨ ꯂꯧꯖꯜꯍꯧꯅꯅꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯁꯤꯡ ꯑꯁꯤ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯍꯧꯕꯗꯨꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯑꯜꯂꯥꯍꯅ ꯔꯍꯃꯠ ꯍꯩꯊꯕꯤꯔꯤꯃꯤ ꯍꯥꯏꯔꯒ ꯑꯜꯂꯥꯍꯅ ꯍꯦꯟꯅ ꯁꯥꯎꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯍꯜꯂꯣꯏꯗꯕꯅꯤ ꯅꯦꯀꯤꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯐꯔꯖ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯐꯔꯖ 63ꯒꯤ ꯁꯋꯥꯕ ꯄꯤꯅꯕꯤꯒꯅꯤ ꯍꯥꯏꯔꯤꯕ ꯅꯐꯜ ꯅꯃꯥꯖ ꯁꯣꯟꯕ ꯃꯇꯝꯗ ꯐꯔꯖꯒꯤ ꯁꯋꯥꯕ ꯄꯤꯅꯕꯤꯒꯅꯤ ꯍꯥꯏꯔꯤꯁꯤ ꯑꯁꯨꯃꯥꯏ ꯇꯧꯗꯅ ꯔꯝꯖꯥꯟ ꯅꯠꯇꯕ ꯊꯥꯗ ꯂꯪꯖꯕ ꯒꯨꯅꯥꯗꯨ ꯀꯔꯤꯒꯨꯝꯕ ꯔꯝꯖꯥꯟ ꯃꯅꯨꯡꯗꯁꯨ ꯂꯪꯖꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯒꯨꯅꯥꯗꯨ ꯆꯥꯎꯅꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯦꯀꯤ ꯍꯦꯟꯅ ꯄꯤꯔꯤꯕ ꯑꯁꯨꯃꯥꯏ ꯇꯧꯗꯨꯅ ꯒꯨꯅꯥꯁꯨ ꯔꯝꯖꯥꯟ ꯊꯥꯁꯤꯗ ꯒꯨꯅꯥ ꯇꯧꯕ ꯃꯇꯝꯗ ꯒꯨꯅꯥꯁꯨ ꯍꯦꯟꯅ ꯐꯪꯒꯅꯤ ꯃꯗꯨꯒꯤ ꯋꯥꯈꯜ ꯇꯧꯔꯒ ꯒꯨꯅꯥꯍꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤꯅꯅꯕ ꯍꯣꯠꯅꯕ ꯔꯣꯖꯥꯒꯤ ꯄꯥꯟꯗꯝ ꯀꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯔꯣꯖꯥ ꯊꯝꯅꯅꯕ ꯍꯣꯠꯅꯕ ꯃꯤꯒꯤ ꯒꯤꯕꯠꯇꯒꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕ ꯃꯤꯒꯤ ꯆꯤꯔꯣꯜ ꯆꯤꯈꯥꯗꯒꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯔꯣꯖꯥ ꯍꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯂꯦꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯣꯕꯥꯏꯜꯗ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯊꯥꯗꯣꯛꯅꯅꯕ ꯍꯣꯠꯅꯕ ꯒꯨꯅꯥꯍꯗꯒꯤ ꯒꯨꯅꯥꯍ ꯇꯧꯗꯅ ꯂꯩꯕꯁꯨ ꯅꯦꯀꯤ ꯁꯋꯥꯕ ꯄꯤꯅꯕꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯑꯩꯒꯤ ꯆꯤꯟꯗ ꯑꯜꯂꯥꯍꯒꯤ ꯇꯁꯕꯤ ꯀꯨꯔꯥꯟ ꯇꯤꯂꯥꯋꯠ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯗꯕ ꯇꯥꯔꯕꯁꯨ ꯑꯩ ꯒꯨꯅꯥꯍꯗꯒꯤ ꯍꯤꯡꯉꯒ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯁꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯅꯦꯀꯤ ꯁꯋꯥꯕ ꯄꯤꯅꯕꯤꯒꯅꯤ ꯃꯗꯨꯒꯤ ꯋꯥꯈꯜ ꯇꯧꯔꯒ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯍꯣꯇꯦꯜꯗ ꯐꯝꯃꯒ ꯏꯐꯇꯥꯔꯒꯤ ꯃꯇꯝ ꯉꯥꯏꯔꯤꯃꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯋꯥꯔꯤ ꯄꯨꯖꯜꯂꯒ ꯂꯤꯅꯔꯒ ꯁꯥꯟꯅꯔꯒ ꯑꯩꯒꯤ ꯔꯣꯖꯥ ꯋꯥꯅ ꯍꯦꯜꯂꯛꯄꯗꯨꯒꯤ ꯁꯋꯥꯕꯇꯨ ꯃꯥꯡꯍꯟꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇꯨ ꯔꯣꯖꯥ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯡꯖꯧꯅꯅ ꯈꯪꯍꯧꯅꯅꯕꯒꯤ ꯈꯜꯍꯧꯅꯅꯕꯒꯤ ꯄꯤꯖꯕ ꯃꯦꯁꯦꯖꯅꯤ ꯑꯩꯈꯣꯏꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯊꯥ ꯑꯁꯤꯃ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯤ ꯌꯥꯝꯅ ꯋꯥꯡꯕꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯦꯁꯦꯖ ꯑꯃꯁꯨꯅꯤ ꯂꯥꯏꯔꯕꯅ ꯀꯔꯝꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ ꯍꯥꯏꯕꯗු ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯁꯨ ꯈꯪꯅꯅꯕꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯜꯂꯥꯍꯒꯤ ꯑꯗꯨꯒꯨꯝꯕ ꯔꯍꯃꯠꯇꯨ ꯑꯩꯈꯣꯏꯗ ꯍꯩꯊꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯥꯂꯥꯠ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯔꯝꯖꯥꯟ ꯊꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯅꯗꯅ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯨ ꯅꯨꯡꯁꯤꯅꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯎꯅ ꯐꯠꯍꯟꯕꯤꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯥꯟꯇꯤꯒꯤ ꯁꯥꯠꯇ ꯏꯪꯅ ꯆꯤꯛꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯂꯦꯟꯕ ꯉꯝꯕꯒꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯇꯧꯐꯤꯛ ꯑꯗꯨ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯔꯝꯖꯥꯟ ꯊꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣই ꯄꯨꯟꯁꯤ ꯊꯝꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯔꯣꯖꯥ ꯍꯦꯟꯕ ꯉꯝꯕꯒꯤ ꯇꯧꯐꯤꯛ ꯑꯜꯂꯥꯍꯅ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯋꯃꯥ ꯑꯂꯩꯅꯥ ꯏꯜꯂꯜ ꯕලාꯒ